ꯂꯟꯆꯥꯅ ꯀꯦꯝ ꯃꯐꯝ ꯌꯧꯔꯛꯄꯗ ꯂꯩꯔꯝꯂꯤꯕ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯎꯕꯗ ꯁꯂꯥꯝ ꯀꯣꯠꯇꯨꯅ ꯔꯦꯁꯄꯦꯛ ꯎꯠꯂꯤ꯫ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯣꯐꯤꯁꯀꯤ ꯆꯦ ꯆꯥꯡ, ꯕꯣꯔꯗꯔꯒꯤ ꯀꯣꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯑꯣꯐꯤꯁꯇ ꯗꯥꯏꯔꯦꯛ ꯆꯪꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒ ꯌꯨꯝꯂꯣꯟꯅꯕ ꯆꯩꯅꯥꯅ ꯀꯛ ꯇꯧꯗꯨꯅ ꯀꯥꯏꯍꯧꯔꯕꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯁꯤꯐꯥꯏꯁꯤꯡꯅ ꯌꯥꯝꯅ ꯑꯦꯂꯔꯠ ꯑꯣꯏꯅ ꯂꯩꯕ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯋꯤꯟꯇꯔ ꯁꯤꯖꯟꯗꯅ ꯍꯦꯟꯅ ꯁꯤꯐꯥꯏꯁꯤꯡꯅ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯥꯌꯣꯛꯅꯩ꯫ ꯃꯔꯝꯁꯤꯡ ꯑꯁꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯈꯟꯅꯗꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯕ ꯂꯣꯏꯔꯒ ꯂꯟꯆꯥꯅ ꯃꯥꯒꯤ ꯑꯣꯐꯤꯁꯇꯒꯤ ꯊꯣꯛꯂꯛꯄꯗꯨ ꯊꯦꯡꯈ꯭ꯔꯦ꯫ ꯃꯔꯣꯜ ꯅꯥꯏꯕ ꯍꯤꯃꯥꯂꯌꯥꯒꯤ ꯃꯆꯤꯟ ꯇꯨꯝꯂꯕ ꯎꯟꯅ ꯀꯨꯞꯄ ꯆꯤꯡꯁꯥꯡꯁꯤꯡ ꯑꯗꯨꯕꯨ ꯏꯍꯥꯡ ꯍꯥꯡꯕ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯃꯌꯥꯝ ꯑꯗꯨꯅ ꯌꯨꯝꯊꯛ ꯀꯨꯞꯄꯒꯨꯝ ꯀꯨꯞꯂꯤ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯃꯆꯤꯟ ꯇꯨꯝꯕ ꯆꯤꯡꯗꯣꯟꯗ ꯌꯩꯕꯗꯨ ꯗꯥꯏꯃꯟꯒꯤ ꯅꯨꯡꯖꯥꯎ ꯑꯃ ꯈꯤꯟꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯃꯤꯠꯅ ꯀꯣꯏꯅ ꯌꯦꯡꯕꯗ ꯂꯥꯞꯅ ꯎꯆꯥꯟ ꯄꯥꯟꯕꯤꯅ ꯇꯔꯛ ꯇꯔꯛ ꯍꯧꯕꯒꯤ ꯃꯨꯔꯪ ꯇꯧꯕ ꯃꯆꯨꯗꯨ ꯈꯛꯇ ꯅꯠꯇꯅ ꯑꯇꯩ ꯎꯗꯦ꯫ ꯑꯗꯨꯁꯨ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤꯗꯗꯤ ꯎꯟꯅ ꯄꯨꯡꯀꯨꯞ ꯀꯨꯞꯈꯤꯗꯨꯅ ꯑꯃꯠꯇ ꯎꯒꯦ ꯐꯪꯂꯔꯣꯏ꯫ ꯈꯨꯠ ꯍꯩꯕꯅ ꯍꯛꯄ ꯃꯥꯟꯕ ꯃꯆꯦꯛ ꯅꯥꯏꯕ ꯆꯤꯡꯁꯥꯡꯁꯤꯡ, ꯃꯔꯥ ꯆꯦꯠꯄ ꯎꯆꯥꯟ ꯄꯥꯟꯕꯤ, ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯎꯟ ꯃꯄꯩ ꯃꯄꯩ, ꯈꯔ ꯆꯠꯂꯒ ꯂꯥꯞꯅ ꯎꯔꯤꯕ ꯕꯨꯙꯤꯁ ꯃꯣꯅꯥꯁꯇ꯭ꯔꯤꯗ ꯄꯥꯏꯔꯤꯕ ꯂꯥꯏꯒꯤ ꯃꯆꯨ ꯃꯆꯨꯒꯤ ꯐꯤꯔꯥꯜꯁꯤꯡ꯫ ꯃꯐꯝ ꯑꯁꯤꯒꯤ ꯋꯦꯗꯔ ꯈꯛꯇ ꯅꯠꯇꯅ ꯎꯔꯤꯕ ꯗ꯭ꯔꯤꯁ꯭ꯌ ꯑꯅꯤꯁꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯏꯪꯊꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯆꯤꯟ ꯇꯨꯝꯕ ꯋꯥꯡꯂꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤ ꯎꯕꯗ ꯃꯅꯝ ꯄꯣꯟꯇꯛ ꯇꯧꯕ ꯃꯒꯨꯟ ꯂꯩꯕ ꯊꯥꯡꯖꯤꯡ, ꯀꯧꯕ꯭ꯔꯨ, ꯐꯨꯅꯥꯜ ꯆꯤꯡꯁꯥꯡ ꯄꯔꯦꯡꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯄꯨꯡꯀꯛ ꯆꯥꯎꯔꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡꯅ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯌꯥꯎꯁꯪꯒꯤ ꯁꯦꯜ ꯊꯠꯄꯒꯨꯝ ꯃꯔꯤ ꯃꯔꯤ ꯁꯝꯅꯗꯨꯅ ꯏꯀꯣꯝ ꯀꯣꯝꯅ ꯂꯦꯞꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯗꯨꯒꯤ ꯉꯝꯈꯩꯒꯤ ꯄꯜ ꯀꯌꯥꯝ ꯋꯥꯡꯕꯒꯦ, ꯀꯅꯥꯅ ꯁꯦꯟꯅꯕꯤꯔꯝꯒꯅꯤ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯃꯆꯨ ꯑꯅꯤ ꯁꯨꯗꯅ ꯏꯉꯧ ꯉꯧꯅ ꯎꯟꯅ ꯀꯨꯞꯄꯗꯨ ꯈꯛꯇꯅ ꯐꯖꯕ ꯑꯣꯏꯔꯝꯗꯦ꯫ ꯔꯤꯇꯨ ꯄꯟꯊꯥ ꯀꯌꯥ ꯑꯣꯜꯂꯕꯁꯨ ꯃꯄꯣꯛ ꯍꯧꯗ꯭ꯔꯕꯤ ꯁꯪꯗꯨꯅꯇ ꯂꯩꯔꯕ ꯀꯪꯂꯩꯄꯥꯛ ꯏꯃꯥꯒꯤ ꯁꯛꯇꯝ, ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ꯫ ꯏꯟꯗꯤꯌꯥꯒꯤ ꯕꯣꯔꯗꯔ ꯑꯣꯏꯔꯕꯁꯨ ꯃꯅꯤꯄꯨꯔꯅ ꯏꯀꯣꯝ ꯀꯣꯝꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯂꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯐꯨꯔꯨꯞ, ꯏꯃꯨꯡ ꯃꯅꯨꯡ, ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯍꯌꯦꯡ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯅꯤ ꯈꯪꯗ ꯍꯤꯡꯅꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯈꯟꯖꯤꯜꯂꯨꯕꯗ ꯃꯤꯄꯥꯏꯕ ꯄꯣꯛꯏ꯫ ꯈꯜꯂꯛꯏ ꯋꯥꯈꯜꯗꯁꯨ ꯚꯥꯔꯠꯀꯤ ꯃꯐꯝ ꯑꯇꯩꯁꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯒꯨꯝ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨꯁꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯍꯟꯅꯤꯡꯏ꯫ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯂꯩꯍꯥꯎꯗ ꯂꯩꯔꯤꯕ ꯀꯅꯥ ꯑꯃꯠꯇꯕꯨ ꯃꯤꯇꯣꯞ ꯃꯤꯔꯜꯆꯥꯁꯤꯡꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯕꯤꯕ ꯄꯥꯝꯗꯦ꯫ ꯃꯎ ꯂꯤꯡꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯤꯡꯏ꯫ ꯁꯨꯇꯤ ꯂꯩꯔꯕꯁꯨ ꯃꯃꯥꯒꯤ ꯆꯀ꯭ꯔꯤꯗꯨ ꯅꯥꯊꯩꯅꯕ ꯍꯣꯠꯅꯕꯗ ꯌꯨꯝꯗ ꯊꯣꯛꯈꯤꯗꯕꯗꯨ ꯂꯟꯆꯥ ꯍꯧꯖꯤꯛꯇ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ಮಿಕುಪ್ತುದ ಪುನ್ನಮಕ್ ನಿಂಗ್ಸಿಂಗ್ಲೈ ನುಂಗ್ಸಿರಬ ಚಿಂಮೈ ಪರೆಂಗ್ ಲೋಕ್ತಾಕಿ ಇಥಕ್ ಇಪೋಮ್ ಅಸಂಗ್ಬ ಲೌಬುಕ್ ಲಮ್ಹಾಂಗ್ ಲಮ್ತಾ ಥಾಗಿ ಯೌಶಂಗ್ ಕುಮ್ಗಿ ಲೈ ಹರೌಬ ಗೋವಿಂದಜಿಗಿ ಕಾಂಗ್ಸಿ ಮಖೋಲ್ ಅಮದಿ ಥೊಯ್ಬಿಗಿ ಸಕ್ತಂ ಲೈಫಮ್ದಗಿ ಹಲಕ್ಪಗಿ ಲಂಬಿದ ಲಂಚಾನ ಮನಿಂಗ್ ಇಥಂಗ್ ಥಂಗ್ನ ಚಟ್ಲಿಬದು ಮಿತಿಯಂಗ್ ಅದುದಿ ಮಾಂಗ್ದ ಚಟ್ಲಿಬ ಥೊಯ್ಬಿದ ಅಯಾಂಬನ ಥಮ್ಲಿ ನುಮಿತ್ತುಮ ಮಿಹುಲ್ ಮಸಿಂಗ್ ಥಿಪಂ ಖಂಖಿಡ್ರೆ ನಿಪಾದು ಮಸಿಂಗ್ ಥೀರುದ್ರಬಸು ಖಂಗ್ಲೆ ಹಂದಕ್ ಮರಕ್ ಅಂಗಾಂಗ್ ಅಸಿನ ಮರಂ ಒಯ್ರಗ ಮಾಗಿ ಮಿಹುಲ್ ಮಸಿಂಗ್ ಹೇಲಿ ಹೈಬಸಿ ಸುಮ್ ಚಟ್ಲಿಂಗೈ ಗಾಂಥೊಯ್ನ ಮಮಾದ ಹೈ ಇಮಾ ಮೊಯ್ರಾಂಗ್ ಚಿಚೆದೋ ಕೈಗಿ ಲಾಕ್ಟ್ರಿನು ಮಸಾ ngамದೇನ ಹೈನೆ ಲಾಅಮದಿ ಫದೌನಿ ಅಖೊಯ್ ತಾಮೋಸು ಥೊಯ್ಬಿಸು ಯಾವ್ರಿngೈಸಿದ ಅದುನಿನೆ ಸಕ್ ಖಂಗ್ನ ಹೌರದಿ ಫಗದೌಬನಿನೆ ಅದುನೆಬ ಕೊಕ್ಲಾಕೆ ಹೈದೆ ವಾಸೆ ಹೈರಗ ಮನಿಂದ ಲಾಕ್ಲಿಬ ಮಬುಂಗ್ದ ಮಿನೋಕಮ ನೊಕ್ಸಿಲ್ಲಗ ಯೆಂಗ್ಲೈ ವಾರಿ ಖಂಗ್ಜದಬ ಲಂಚಾದಿ ಮಚಲ್ಗಿ ಮಿನೋಕದೋ ಪಖೊಂ ಪೀರುದೆ ಅದುಬು ವಾರಿ ಖಂಗ್ಬ ಥೊಯ್ಬಿದಿ ಚಟ್ಲಿಬದು ಚಟ್ಫಂ ಖಂಗ್ದೆ ಮಮಾನ ಅಮುಕ್ ಮಖಾ ತಾಯ್ ಮಥಂಗ್ ಇಂಫಾಲ್ದ ಲಾಕ್ಲಬದಿ ಇಬೇಮದು ಸುಪುಬಿರಉನ ಹೈಖಿಬನಿ ನಖೊಯ್ ಮಯಾಮ್ ಅಮ ಸಖಂಗ್ ಮೈಖಂಗ್ನನನಬ ನುಂಗ್ಸಿಖ್ರಬ ಅಂಗಾಂಗ್ನಿದ ಇಂಗ್ನ ಇಂಜರಿಬ ಮಸಕ್ನ ಮರೋಲ್ ಅಮ ಫಜರಿಬ ನಿನೇದುಸು ಮಸಕ್ ಯಾಮ್ ಫಜೈಂಗೋ ಫಜಬನಿ ಫಜಬನಿ ಥಾಯ್ನಬುದಿ ಹೇಲಿದ ಥಾಯ್ನ ಅೈಖೊಯ್ನ ಲೈಸಾರಿngೈದ ಮಾಬು ಕೊಯ್ಬ ಲಾಕ್ಪ ನಿಪಾ ಮಯಾಮ್ದೋ ಕರಿದ ಹೈರುನಿ ಅದುಗ ಲೈಕಾಯ್ ನಿಪಾ ಅಮನ
ꯂꯨꯝꯗꯨꯅ ꯂꯩꯈꯤꯕꯗꯒꯤꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯣꯏꯄꯥꯏ ꯄꯥꯏꯕꯅꯤꯅ ꯏꯝꯐꯥꯜ ꯇꯥꯟꯅ ꯍꯦꯛ ꯄꯥꯏꯔꯛꯄꯅꯤꯗꯅ ꯏꯁ ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯅꯤꯅꯦ ꯑꯩꯈꯣꯏ ꯃꯥꯍꯣꯏꯁꯤꯗꯤ ꯋꯥꯁꯦ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏꯗꯤ ꯅꯣꯛꯂꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯅꯣꯛꯅꯤꯡꯕ ꯐꯥꯎꯗꯦ ꯊꯣꯏꯕꯤ ꯉꯁꯥꯏꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯕꯗꯨ ꯁꯛꯐꯝ ꯑꯗꯨ ꯈꯪꯍꯟꯍꯟꯗ꯭ꯔꯤꯂꯤ ꯅꯣꯛꯇꯕ ꯌꯥꯗ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯤ ꯂꯟꯆꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯝꯗꯥꯏ ꯉꯥꯟꯊꯣꯏꯅ ꯊꯣꯏꯕꯤ ꯉꯁꯥꯏꯒꯤ ꯐꯣꯇꯣꯁꯤꯡꯗꯣ ꯌꯦꯡꯈꯤꯁꯤ ꯍꯣꯔꯦꯟ ꯍꯜꯂꯣ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯗ ꯆꯥꯛꯁꯨ ꯄꯨꯟꯅ ꯆꯥꯔꯁꯦ ꯍꯜꯂꯅꯨꯋꯣ ꯑꯩ ꯐꯤꯔꯣꯜꯁꯦ ꯍꯣꯡꯗꯣꯛꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯍꯣꯔꯦꯟ ꯑꯣꯏꯅ ꯂꯥꯛꯀꯦ ꯑꯁ ꯑꯩꯅꯗꯤ ꯐꯣꯇꯣꯁꯤꯡꯗꯣ ꯏꯕꯥꯅꯤ ꯌꯦꯡꯃꯤꯟꯅꯁꯦꯅ ꯍꯥꯏꯔꯒ ꯍꯣꯔꯦꯟ ꯂꯥꯛꯎꯀꯣ ꯑꯗꯨꯗꯤ ꯊꯣꯏꯕꯤ ꯃꯃꯥꯏꯗꯣ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ ꯂꯟꯆꯥꯗꯁꯨ ꯌꯦꯡꯂꯝꯕ ꯅꯠꯇꯦ ꯍꯥꯟꯅꯒꯤ ꯃꯇꯝ ꯑꯣꯏꯔꯒꯗꯤ ꯇꯥꯃꯣꯂꯟ ꯑꯩ ꯆꯠꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯥꯎꯕꯗꯤ ꯍꯥꯏꯔꯝꯒꯗꯧꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯏ ꯐꯥꯎꯕ ꯂꯩꯁꯤꯜꯂꯝꯗ ꯆꯠꯈꯤꯕ ꯑꯗꯨꯗ ꯂꯟꯆꯥ ꯀꯔꯤ ꯇꯧꯔꯕꯅꯣ ꯋꯥꯈꯜ ꯈꯜꯍꯧꯏ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯂꯟꯆꯥ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩ ꯉꯥꯟꯊꯣꯏ ꯆꯪꯂꯛꯇꯨꯅ ꯇꯥꯃꯣ ꯉꯁꯥꯏꯒꯤ ꯐꯣꯇꯣꯁꯤꯡꯗꯣ ꯑꯝꯇ ꯌꯦꯡꯒꯦ ꯍꯣꯔꯦꯟ ꯀꯣꯟꯅ ꯌꯦꯡꯕ ꯌꯥꯔꯦ ꯑꯁ ꯍꯧꯖꯤꯛ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯔꯒ ꯍꯣꯔꯦꯟ ꯀꯣꯟꯅ ꯊꯣꯏꯕꯤꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯣ ꯍꯧꯖꯤꯛ ꯌꯦꯡꯒꯦ ꯑꯩ ꯌꯦꯡꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦꯕ ꯑꯩꯗꯣ ꯌꯥꯝ ꯐꯖꯈꯤꯕꯅꯦ ꯍꯥꯏꯕ ꯅꯁꯛꯇꯨꯒ ꯏꯁ ꯇꯥꯃꯣꯅ ꯀꯌꯥꯝ ꯍꯦꯜꯂꯗꯅ ꯑꯩꯉꯣꯟꯗ ꯋꯥꯁꯦ ꯍꯥꯏꯔꯒ ꯂꯟꯆꯥꯒꯤ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯐꯝꯊꯩ ꯃꯕꯨꯡꯒꯤ ꯃꯈꯨꯠꯇꯒꯤ ꯐꯣꯟꯗꯣ ꯇꯥꯞ ꯂꯧꯔꯒ ꯌꯦꯡꯕ ꯍꯧꯈ꯭ꯔꯦ ꯂꯟꯆꯥ ꯍꯣꯏ ꯃꯩ ꯍꯥꯏꯗꯦ ꯉꯥꯟꯊꯣꯏꯅ ꯌꯦꯡꯂꯤꯕꯗꯣ ꯃꯥꯁꯨ ꯌꯥꯎꯅ ꯌꯦꯡꯁꯤꯜꯂꯤ ꯋꯥ ꯇꯥꯃꯣ ꯑꯩ ꯈꯨꯐꯖꯗꯣ ꯌꯦꯡꯉꯣ ꯃꯤ ꯐꯖꯔꯦ ꯉꯥꯕꯤ ꯑꯃ ꯑꯌꯥꯏꯕꯗ ꯃꯩꯔꯨ ꯍꯦꯟꯖꯤꯟꯕ ꯃꯥꯜꯂꯤ ꯇꯥꯃꯣ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯂꯟꯆꯥ ꯃꯆꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯛꯄꯗ ꯉꯥꯟꯊꯣꯏꯒ ꯊꯣꯏꯕꯤꯒ ꯅꯝꯃꯤꯟꯅꯕ ꯑꯃ ꯎꯏ ꯋꯥ ꯇꯥꯃꯣ ꯊꯣꯏꯕꯤ ꯈꯨꯐꯖꯗꯣ ꯌꯦꯡꯉꯨꯇꯨ ꯊꯑꯣꯏꯅ ꯌꯦꯡꯂꯝꯗꯕꯅꯤ ꯂꯟꯆꯥ ꯑꯗꯨꯕꯨ ꯃꯆꯜꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯉꯛꯇꯨ ꯈꯔ ꯆꯞꯊꯔꯒ ꯌꯦꯡꯂꯛꯏ ꯋꯥꯗꯤ ꯉꯥꯡꯗꯦ ꯉꯥꯟꯊꯣꯏꯅ ꯖꯨꯝ ꯇꯧꯗꯨꯅ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯌꯥꯔꯦ ꯈꯔ ꯌꯦꯡꯉꯗꯤ ꯉꯥꯏꯈꯨꯋꯣ ꯍꯣꯔꯦꯟ ꯊꯣꯏꯕꯤ ꯂꯥꯛꯑꯒ ꯎꯠꯇꯣꯏꯅꯤ ꯃꯥ ꯐꯖꯕ ꯃꯄꯥꯗꯣ ꯑꯗꯨꯏꯅꯦ ꯑꯩꯅ ꯌꯦꯡꯉꯤꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯌꯦꯡꯖꯗꯧ ꯂꯩꯔꯁꯤꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯍꯥꯟꯅ ꯌꯦꯡꯕꯤꯕ ꯌꯥꯏ ꯀꯩꯅꯣ ꯊꯣꯏꯕꯤꯒꯤ ꯃꯃꯤꯠꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯌꯦꯡꯉꯨꯅꯤ ꯇꯥꯃꯣ ꯇꯨ ꯌꯦꯡꯉꯨ ꯇꯨ ꯂꯟꯆꯥ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ ꯊꯧꯁꯥꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯌꯥꯔꯦ ꯏꯁ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯀꯥꯏꯅꯒ ꯅꯪꯒꯤꯁꯦ ꯊꯣꯏꯕꯤꯕꯨ ꯐꯖꯗꯦ ꯍꯥꯏꯔꯤꯔꯣ ꯐꯖꯗꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯗꯨ ꯐꯖꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯇꯥꯃꯣ ꯅꯪ ꯍꯣꯔꯦꯟ ꯊꯣꯏꯕꯤꯗ ꯍꯥꯏꯗꯣꯛꯎꯔꯥ ꯁꯤ ꯉꯪꯁꯤ ꯃꯇꯥꯡ ꯑꯃꯅꯤꯅꯦ ꯁꯦ ꯉꯥꯟꯊꯣꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯕꯨꯡꯗꯒꯤꯁꯨ ꯊꯣꯏꯕꯤꯅ ꯍꯦꯟꯅ ꯂꯨꯝꯕ ꯃꯇꯧ ꯎꯠꯂꯤ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯃꯔꯤ ꯃꯈꯣꯡꯗꯤ ꯏꯁꯝ ꯁꯝꯅꯗ ꯊꯣꯏꯕꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯃꯕꯨꯡꯕꯨ ꯆꯩꯔꯤꯕꯅꯤ ꯅꯪꯅ ꯉꯁꯥꯏꯁꯨ ꯊꯣꯏꯕꯤꯒꯤ ꯁꯤꯡꯒꯜ ꯐꯣꯇೋ ꯑꯃ ꯀꯥꯞꯄꯤꯒꯦꯁꯨ ꯍꯥꯏꯗꯦ ꯑꯗꯨꯒꯤꯅꯤ ꯊꯣꯏꯕꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯀꯥꯏꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯍꯜꯂꯛꯄꯗ ꯊꯣꯏꯕꯤꯗꯨ ꯁꯨꯛꯇꯣꯛꯑꯒ ꯂꯥꯛꯏꯗꯣ ꯈꯪꯗ꯭ꯔꯣ ꯑꯩ ꯈꯪꯉꯤ ꯃꯟꯗꯤꯔꯗꯒꯤꯁꯨ ꯊꯣꯛꯂꯛꯑꯕꯅꯤꯅ ꯐꯣꯇꯣ ꯀꯥꯞꯐꯝ ꯐꯖꯕ ꯂꯩꯇꯕꯗꯨꯗ ꯍꯥꯏꯗ꯭ꯔꯕꯅꯤ ꯑꯩꯁꯨ ꯚꯥꯞ ꯑꯣꯏꯔꯨꯗꯕ ꯃꯥꯅ ꯇꯜꯂꯦ ꯍꯥꯏꯔꯁꯨ ꯅꯝꯗꯅ ꯀꯥꯞꯍꯜꯂꯝꯗꯧꯅꯤ ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ ꯑꯗꯨꯝ ꯀꯥꯞꯄꯁꯨ ꯌꯥꯕꯗꯨꯕꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯥꯃꯣꯅ ꯍꯣꯏ ꯃꯩꯋꯥ ꯑꯝꯇꯁꯨ ꯍꯥꯏꯗꯦ ꯃꯥꯗꯤ ꯇꯥꯃꯣꯗ ꯐꯣꯇೋ ꯀꯥꯞꯄꯤꯌꯨ ꯍꯥꯏꯕ ꯏꯀꯥꯏꯔꯝꯒꯅꯤ ꯑꯗꯨꯐꯥꯎ ꯈꯪꯗꯕ ꯉꯥꯟꯊꯣꯏ ꯃꯕꯨꯡꯕꯨ ꯉꯥꯡꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯟꯆꯥ ꯉꯥꯟꯊꯣꯏꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯗꯨ ꯋꯥꯈꯜꯗ ꯃꯈꯥ ꯁꯝꯊꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯀꯥꯞꯄꯒ ꯐꯦꯁꯕꯨꯛ ꯄꯥꯏꯒꯦ ꯍꯥꯏꯔꯛꯅꯕꯅꯤ ꯑꯃꯅꯤ ꯀꯥꯞꯄ ꯌꯥꯔꯦ ꯀꯩ ꯀꯥꯟꯗꯕꯗ ꯀ꯭ꯂꯥꯁ 11ꯒꯤ ꯕꯣꯔꯗꯀꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯉꯥꯟꯊꯣꯏꯗꯤ ꯍꯩꯅꯕ ꯂꯩꯇꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ 12 ꯍꯦꯛ ꯂꯣꯏꯕꯒ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯝ ꯊꯥꯒꯅꯤ ꯍꯥꯏꯕꯒꯤ ꯁꯤꯂꯦꯕꯁꯇꯨ ꯑꯃꯠꯇ ꯆꯤꯊꯗ ꯄꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯈꯔ ꯑꯗꯨꯃꯛ ꯉꯥꯡꯅꯔꯤ ꯃꯁꯥꯅ ꯄꯥꯝꯖꯅ ꯇꯝꯈꯤꯕ ꯁꯕꯖꯦꯛꯁꯨ ꯑꯣꯏꯔꯕꯅꯤꯅ ꯈꯔꯁꯨ ꯋꯥꯅ ꯊꯣꯛꯏ ꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯃꯇꯝ ꯍꯥꯏꯕꯕꯨ ꯑꯌꯨꯛꯇ ꯂꯟꯆꯥꯅ ꯁꯦꯟꯅꯔꯒ ꯉꯥꯟꯊꯣꯏꯒ ꯃꯈꯣꯏ ꯑꯅꯤ ꯄꯥꯃꯤꯟꯅꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯌꯨꯝꯗ ꯄꯥꯕꯤꯕ ꯅꯠꯇꯦ ꯊꯣꯏꯕꯤ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯄꯥꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯂꯟꯆꯥꯗ ꯂꯣꯟꯅ ꯇꯝꯂꯝꯗꯨꯅ ꯂꯟꯆꯥꯁꯨ ꯈꯪꯂꯦ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯐꯨꯗꯨꯅ ꯋꯥꯔꯛꯄꯁꯨ ꯇꯧꯅꯤꯡꯗꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤꯗꯨ
ꯃꯆꯜꯃꯛꯁꯨ ꯅꯠꯇꯕꯅꯤꯅ ꯉꯥꯟꯊꯣꯏꯗ ꯉꯥꯡꯕꯗꯧꯅꯁꯨ ꯉꯥꯡꯅꯤꯡꯗꯦ꯫ ꯀꯔꯤ ꯇꯧꯒꯅꯤ ꯈꯟꯗꯨꯅ ꯂꯟꯆꯥ ꯎꯄꯥꯏ ꯊꯤꯕꯗ ꯊꯣꯏꯕꯤꯗ ꯍꯪꯂꯛꯏ꯫ ꯊꯣꯏꯕꯤ, ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯄꯥꯒꯦ ꯅꯪꯕꯣ? ꯂꯟꯆꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯄꯥꯈꯠꯇꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕ ꯊꯣꯏꯕꯤꯗꯨ ꯂꯠꯂꯤ ꯇꯧꯔꯒ ꯈꯨꯝꯂꯛꯏ꯫ ꯄꯥꯏꯌꯦ, ꯈꯔ ꯄꯥꯏ꯫ ꯈꯔ? ꯀꯌꯥꯝ? ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯨꯃꯤꯗꯥꯡꯗ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯔꯒꯔꯣ ꯆꯥꯗ꯭ꯔꯤꯉꯩꯗꯔꯣ? ꯆꯥꯗ꯭ꯔꯤꯉꯩꯗ꯫ ꯆꯥꯛꯆꯥ ꯇꯣꯛꯑꯒꯗꯤ? ꯃꯔꯛꯇ ꯄꯥꯏ, ꯇꯣꯏꯅ ꯄꯥꯗꯦ꯫ ꯀꯩꯒꯤꯅꯣ? ꯇꯨꯝꯅꯤꯡꯉꯛꯄꯒꯤꯔꯣ? ꯅꯠꯇꯦ, ꯁꯨꯝ ꯇꯜꯂꯛꯄ꯫ ꯁꯨꯝ ꯇꯜꯂꯒ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯂꯥꯏꯔꯤꯛ ꯍꯩꯗꯣꯏꯕ? ꯏꯪꯂꯤꯁ ꯃꯅꯤꯄꯨꯔꯤꯗꯤ ꯑꯩ ꯑꯗꯨꯝ ꯄꯥꯏꯌꯦ, ꯋꯥꯔꯤꯅꯤꯅ꯫ ꯐꯤꯖꯤꯛꯁ, ꯀꯦꯃꯤꯁꯇ꯭ꯔꯤ, ꯃꯦꯊ꯭ꯁ, ꯕꯥꯏꯑꯣꯂꯣꯖꯤꯁꯤꯡꯗꯨꯗꯤ ꯁꯨꯝ ꯄꯥꯔꯝꯃꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯕ ꯌꯥꯎꯔꯗꯤ ꯍꯦꯛꯇ ꯇꯜꯂꯛꯄ꯫ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯂꯟꯆꯥ ꯆꯩꯕ ꯉꯝꯗꯦ꯫ ꯆꯩꯐꯝꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯂꯟꯆꯥ ꯇꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ꯫ ꯑꯗꯨꯗꯤ ꯐꯤꯖꯤꯛꯁ, ꯀꯦꯃꯤꯁꯇ꯭ꯔꯤ ꯃꯌꯥꯝꯗꯨꯁꯨ ꯋꯥꯔꯤꯅꯤ ꯈꯜꯂꯒ ꯄꯥꯕꯗꯤ? ꯐꯤꯖꯤꯛꯁꯄꯨ ꯀꯃꯥꯏꯅ ꯋꯥꯔꯤꯅꯤ ꯈꯜꯂꯒ ꯄꯥꯗꯣꯏꯅꯣ ꯇꯥꯃꯣꯂꯥ? ꯇ꯭ꯔꯥꯏ ꯇꯧ꯫ ꯑꯩꯈꯣꯏꯅ ꯇꯝꯂꯤꯕ ꯁꯕꯖꯦꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯑꯍꯦꯟꯕ ꯑꯃꯠꯇ ꯇꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯌꯥꯝ ꯂꯨꯏ ꯍꯥꯏꯅ ꯈꯟꯖꯤꯜꯂꯒꯗꯤ ꯑꯃꯠꯇ ꯄꯥꯅꯤꯡꯉꯔꯣꯏ꯫ ꯏꯔꯥꯏ ꯂꯥꯏꯕ ꯋꯥꯔꯤ ꯄꯥꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯑꯒ ꯄꯥꯕ ꯇꯝꯃꯨ꯫ ꯍꯣꯏ꯫ ꯅꯪꯅ ꯈꯪꯗꯕꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯪꯕ ꯌꯥꯅꯤ꯫ ꯍꯣꯏ ꯇꯥꯃꯣꯂꯥ꯫ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯐꯤꯖꯤꯛꯁꯀꯤ ꯇꯣꯄꯤꯛ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯕ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯕ ꯑꯃ ꯈꯜꯂꯒ ꯄꯥꯔꯣ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯍꯌꯦꯡꯁꯤꯗ ꯂꯤꯕ ꯇꯥꯕꯅꯤ꯫ ꯑꯁ, ꯍꯩꯇ꯭ꯔꯗꯤ? ꯍꯩꯇ꯭ꯔꯒꯅ ꯑꯩꯅ ꯑꯃꯨꯛ ꯇꯥꯛꯄ ꯇꯥꯔꯦꯗꯅ꯫ ꯍꯣꯏ꯫ ꯊꯣꯏꯕꯤ ꯌꯥꯅꯤꯡꯗ ꯌꯥꯔꯦ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯆꯥꯛ ꯇꯣꯛꯂꯒ ꯐꯃꯨꯡꯗ ꯕ꯭ꯂꯥꯡꯀꯦꯠꯅ ꯌꯣꯝꯁꯤꯟ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯈ꯭ꯔꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯥꯏꯕ ꯑꯃ ꯈꯜꯂꯒ ꯄꯥꯔꯤꯕꯅꯤ꯫ ꯃꯁꯥꯅ ꯄꯥꯕꯗ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯕ ꯃꯇꯥꯡꯗꯤ ꯀꯥꯟꯊꯣꯛꯂꯝꯂꯒ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯇꯥꯡꯁꯤꯡ ꯑꯗꯨ ꯈꯟꯒꯠꯂꯒ ꯑꯉꯥꯡꯁꯤꯡꯗ ꯋꯥꯔꯤ ꯂꯤꯕꯒꯤ ꯃꯑꯣꯡꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤ꯫ ꯅꯨꯃꯤꯗꯥꯡꯗꯨꯃꯗꯤ ꯊꯣꯏꯕꯤ ꯂꯥꯏꯔꯤꯛ ꯈꯔ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯏ꯫ ꯑꯁꯨꯝꯅ ꯂꯟꯆꯥꯅ ꯊꯦꯝꯗꯨꯅ ꯇꯞꯅ ꯅꯣꯡꯃꯒꯤ ꯈꯔ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯍꯦꯕꯤꯠꯁꯨ ꯁꯦꯝꯅꯕ ꯍꯣꯠꯅꯩ꯫ ꯊꯣꯏꯕꯤꯁꯨ ꯄꯥꯅꯤꯡꯗꯦ ꯍꯥꯏꯅ ꯃꯔꯩ ꯇꯧꯗꯦ꯫ ꯍꯥꯏꯕ ꯏꯟꯗꯨꯅ ꯂꯟꯆꯥꯅ ꯍꯥꯏꯔꯛꯄ ꯈꯔꯗꯨꯗꯤ ꯁꯣꯏꯗꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯔꯛꯇꯗꯤ ꯚꯥꯞ ꯇꯥꯗꯕ ꯑꯃ ꯌꯥꯎꯔꯛꯄꯗ ꯎꯄꯥꯏ ꯂꯩꯇ ꯇꯨꯝꯊꯣꯛꯄꯁꯨ ꯑꯃ ꯌꯥꯎꯏ꯫ ꯍꯥꯟꯅꯒꯤ ꯃꯇꯝ ꯑꯣꯏꯔꯒꯗꯤ ꯈꯔ ꯈꯪꯂꯛꯇꯕꯗ ꯉꯥꯟꯊꯣꯏꯗ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯀꯥꯎ ꯇꯥꯈꯟꯕꯗꯒꯤ ꯍꯦꯟꯅ ꯊꯑꯣꯏꯅ ꯇꯝꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯍꯩꯅꯕꯤꯗꯨ ꯂꯩꯔꯛꯄꯗꯒꯤ ꯈꯪꯗꯕꯁꯤꯡ ꯑꯗꯨ ꯈꯪꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯑꯍꯤꯡꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯗꯨ ꯚꯥꯞ ꯇꯥꯔꯛꯇꯕꯗ ꯍꯪꯐꯝ ꯂꯩꯇꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯂꯟꯆꯥꯗ ꯍꯪꯕꯗ ꯈꯪꯗꯕꯅ ꯌꯥꯝꯃꯟꯈꯤꯗꯨꯅ ꯑꯌꯨꯛ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯂꯣꯏꯅ ꯇꯥꯛꯄꯤꯕꯁꯨ ꯉꯝꯗꯦ꯫ ꯊꯣꯏꯕꯤ ꯅꯨꯃꯤꯗꯥꯡꯗꯨ ꯀꯦꯃꯤꯁꯇ꯭ꯔꯤ ꯍꯪꯗꯣꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯅ ꯄꯥꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯗꯕ ꯌꯥꯎꯔꯛꯄꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯨꯝ ꯋꯥꯈꯜ ꯇꯧꯏ ꯀꯔꯤ ꯇꯧꯔꯒꯗꯤ ꯀꯦꯃꯤꯁꯇ꯭ꯔꯤꯁꯤ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯀꯣꯆꯤꯡꯗꯤ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯉꯥꯟꯊꯣꯏꯅ ꯆꯠꯇꯕꯒꯤ ꯍꯦꯟꯅ ꯆꯠꯅꯤꯡꯗ꯭ꯔꯤꯕꯅꯤ꯫ ꯌꯨꯝꯗ ꯑꯣꯖꯥ ꯀꯧꯒꯦ ꯍꯥꯏꯔꯕꯁꯨ ꯃꯗꯨꯅ ꯍꯦꯟꯅ ꯍꯩꯅꯗꯦ꯫ ꯃꯥꯒꯤ ꯈꯪꯗꯕ ꯃꯌꯥꯝꯗꯨ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯑꯣꯖꯥꯅ ꯇꯥꯛꯂꯕꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯃꯃꯥꯒꯤ ꯈꯣꯟꯊꯤ ꯆꯥꯒꯗꯧꯔꯤ꯫ ꯃꯆꯤꯟꯅ ꯀꯣꯂꯣꯝ ꯃꯇꯣꯟ ꯆꯤꯛꯇꯨꯅ ꯋꯥꯈꯜ ꯇꯧꯔꯤꯕꯗꯨ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯃꯃꯩꯊꯪꯗ ꯋꯥꯈꯜ ꯑꯃ ꯈꯪꯂꯥꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯏꯃꯥꯎ! ꯃꯃꯥ ꯂꯩꯃꯗꯨ ꯃꯈꯥꯗ ꯄꯨꯔꯅꯤꯒ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯍꯩ, ꯇꯞꯅ ꯀꯨꯝꯃꯛꯎꯅꯦ ꯅꯪꯕꯣ꯫ ꯏꯃꯥ, ꯐꯣꯟ ꯑꯝꯇ ꯄꯤꯌꯨ꯫ ꯀꯩꯗꯧꯅꯕꯅꯣ? ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯒ꯫ ꯂꯥꯏꯔꯤꯛ ꯄꯥꯕꯩꯅꯦ ꯍꯥꯏꯔꯤꯁꯦ꯫ ꯐꯣꯟꯗ ꯅꯪꯗꯤ ꯀꯔꯤ ꯂꯥꯏꯔꯤꯛ ꯄꯥꯗꯧꯔꯤꯕ? ꯍꯌꯦꯡ ꯀꯦꯃꯤꯁꯇ꯭ꯔꯤ ꯊꯣꯛꯏ꯫ ꯇꯣꯄꯤꯛ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦ꯫ ꯑꯣꯖꯥꯅ ꯏꯝꯄꯣꯔꯇꯦꯟꯅꯦꯁꯨ ꯍꯥꯏꯔꯛꯄ꯫ ꯇꯥꯃꯣꯂꯟꯗ ꯀꯣꯜ ꯇꯧꯔꯒ ꯑꯝꯇ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯍꯟꯒꯦ ꯇꯧꯕꯅꯤ꯫ ꯇꯥꯃꯣꯂꯟꯒꯤ ꯅꯝꯕꯔ ꯌꯥꯎꯗ꯭ꯔꯦ ꯏꯃꯥ? ꯌꯥꯎꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯐꯣꯟꯁꯦ ꯄꯨꯔꯒꯦ꯫ ꯍꯩ, ꯂꯥꯏꯔꯤꯛꯀꯤ ꯍꯪꯒꯅꯤ ꯍꯥꯏꯔꯒꯅꯦ ꯒꯦꯝ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯁꯥꯟꯅꯔꯣꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯀꯥꯈ꯭ꯔꯦ꯫ ꯄꯨꯡꯗꯨ 10 ꯈꯔꯗꯤ ꯍꯦꯜꯂꯕꯅꯤ꯫ ꯂꯟꯆꯥꯒꯤ ꯏꯃꯨꯡꯗꯗꯤ ꯃꯃꯥ ꯃꯄꯥ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ꯫ ꯏꯃꯨꯡꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯏ꯫ ꯉꯥꯟꯊꯣꯏꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯒ ꯉꯟꯅ ꯇꯨꯝꯈ꯭ꯔꯦ꯫ ꯂꯟꯆꯥꯗꯤ ꯁ꯭ꯇꯗꯤ ꯇꯦꯕꯜ ꯃꯅꯥꯛ ꯑꯗꯨꯗ ꯐꯝ ꯂꯥꯏꯔꯤꯛ ꯄꯥꯔꯤ꯫
ꯇꯟꯖꯥꯗꯨꯗ ꯐꯣꯟꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟ ꯂꯥꯛꯄꯗꯨ ꯀꯅꯥꯒꯤ ꯀꯣꯜꯅꯣ ꯈꯟꯗꯨꯅ ꯌꯦꯡꯕꯅꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥꯒꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯑꯊꯦꯡꯕꯁꯤꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯍꯜꯂꯣ ꯇꯥꯃꯣꯂꯥꯟ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯂꯟꯆꯥ ꯉꯛꯂꯞꯅ ꯀꯅꯥ? ꯈꯣꯟꯖꯦꯜꯗꯨ ꯀꯅꯥꯒꯤꯅꯣ ꯈꯪꯗꯕꯒꯤ ꯍꯪꯕ ꯅꯠꯇꯦ, ꯏꯊꯥ ꯊꯥꯖꯗꯅ ꯑꯊꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯈꯟꯕꯗ ꯋꯥꯈꯜ ꯊꯣꯛꯇꯕꯒꯤ ꯍꯪꯂꯤꯕꯅꯤ꯫ ꯇꯥꯃꯣꯂꯥꯟ, ꯑꯩ ꯊꯣꯏꯕꯤꯅꯦ꯫ ꯑꯣ ꯊꯣꯏꯕꯤ, ꯀꯩ ꯂꯩꯔꯦ? ꯇꯥꯃꯣꯂꯥꯟ, ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯇꯣꯄꯤꯛ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ, ꯌꯥꯔꯒꯗꯤ ꯑꯝꯇ ꯇꯥꯛꯄꯤꯌꯨ꯫ ꯁꯥꯔꯅ ꯁꯤꯁꯦ ꯑꯦꯛꯖꯥꯝꯗ ꯂꯥꯛꯀꯅꯤꯅ ꯍꯥꯏꯌꯦ꯫ ꯀꯔꯝꯕꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯍꯣꯏ, ꯑꯗꯣ ꯅꯣꯠꯁꯦ ꯀꯃꯥꯏꯅ ꯎꯠꯇꯣꯏꯅꯣ? ꯑꯣ, ꯋꯥꯆꯞ ꯄꯥꯏꯕ꯭ꯔꯣ ꯑꯗꯨꯗꯤ? ꯁꯤ ꯅꯝꯕꯔꯁꯤ ꯋꯥꯆꯞ ꯄꯥꯏꯔꯒꯗꯤ ꯐꯣꯇꯣ ꯀꯥꯞꯄꯒ ꯊꯥꯔꯣ, ꯑꯗꯨ ꯍꯥꯟꯅ ꯌꯦꯡꯒꯦ꯫ ꯄꯥꯏꯕꯅꯤ, ꯑꯩꯒꯤꯗꯤ ꯅꯠꯇꯦ, ꯏꯃꯥꯒꯤ ꯐꯣꯟꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯊꯥꯔꯣ ꯊꯥꯔꯣ꯫ ꯈꯪꯅꯤꯡꯂꯤꯕꯗꯣ ꯈꯨꯗꯛꯇ ꯇꯥꯛꯄꯤꯅꯕ ꯂꯩꯕꯗꯨꯗ ꯊꯣꯏꯕꯤ ꯊꯋꯥꯏ ꯈꯪꯌꯥꯎ ꯌꯥꯎꯔꯛꯏ꯫ ꯋꯥꯈꯜꯗꯁꯨ ꯑꯃꯨꯛ ꯈꯜꯂꯤ, ꯃꯁꯤꯅꯅꯤ ꯉꯥꯟꯊꯣꯏꯅ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯤꯁꯦ꯫ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯍꯩꯕ ꯏꯕꯨꯡ ꯑꯃ ꯂꯩꯔꯝꯃꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯝꯗꯧꯅꯤ꯫ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯉꯣꯟꯗ ꯀꯩꯝꯇꯁꯨ ꯀꯥꯟꯅꯗꯕ ꯕꯣꯕꯣ ꯑꯣꯏꯅ ꯂꯩꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯂꯟꯆꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯊꯣꯏꯕꯤꯒꯤ ꯑꯈꯪ ꯈꯪꯗ ꯃꯇꯥꯡ ꯃꯇꯝ ꯊꯤꯗꯅ ꯈꯪꯗꯕ ꯈꯨꯗꯤꯡꯃꯛ ꯇꯥꯛꯄꯤꯗꯨꯅ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔꯦ꯫ ꯂꯟꯆꯥꯅ ꯇꯥꯛꯄꯤꯕ ꯑꯌꯥꯝꯕ ꯍꯪꯂꯛꯏ ꯍꯥꯏꯕꯗꯨꯗ ꯃꯃꯥ ꯃꯄꯥꯁꯨ ꯍꯔꯥꯎꯅ ꯃꯊꯪꯒꯤ ꯁꯕꯖꯦꯛꯁꯤꯡꯁꯨ ꯂꯟꯆꯥꯒ ꯇꯥꯟꯅꯧ ꯍꯥꯏꯔꯤ꯫ ꯂꯟꯆꯥꯗꯁꯨ ꯃꯄꯥꯅ ꯑꯃꯨꯛ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯖꯗꯨꯅ ꯃꯆꯥꯒꯤ ꯑꯦꯛꯖꯥꯝ ꯃꯅꯨꯡ ꯑꯁꯤ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯂꯟꯆꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯃꯛ ꯌꯥꯔꯛꯏ꯫ ꯍꯥꯟꯅꯒꯤ ꯃꯇꯝ ꯑꯣꯏꯔꯒꯗꯤ ꯐꯣꯟ ꯄꯥꯏ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯕꯨ ꯃꯃꯥꯅ ꯆꯩꯔꯗꯧꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯀꯤ ꯄꯥꯏꯕꯗꯨꯗꯗꯤ ꯆꯩꯔꯨꯗ꯭ꯔꯤ꯫ ꯃꯆꯥꯅ ꯑꯍꯤꯡ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯗꯨ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯍꯟꯗꯦ, ꯏꯁꯤꯡ ꯑꯁꯥꯕ, ꯀꯣꯐꯤ, ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯕ ꯄꯩꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯑꯦꯛꯖꯥꯝꯗꯨ ꯐꯤꯖꯤꯛꯁ ꯊꯣꯛꯏ꯫ ꯑꯌꯨꯛꯇ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯊꯣꯏꯕꯤꯗꯨ ꯈꯪꯗꯕ ꯃꯈꯩ ꯇꯥꯛꯄꯤꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯟꯆꯥꯅ ꯁꯤꯒꯤ ꯇꯣꯄꯤꯛ ꯑꯍꯨꯝꯁꯦ ꯍꯣꯔꯦꯟ ꯌꯨꯝꯗ ꯄꯥꯊꯣꯛ, ꯑꯗꯨꯒ ꯈꯪꯗꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯍꯪꯉꯨ꯫ ꯍꯣꯏ꯫ ꯐꯤꯖꯤꯛꯁꯀꯤ ꯑꯦꯛꯖꯥꯝ ꯑꯗꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯀꯥꯟꯅꯔꯒ ꯊꯣꯛꯄꯅꯤ, ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯑꯍꯤꯡ ꯑꯃꯠꯇ ꯃꯥꯡꯍꯟꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯈ꯭ꯔꯦ꯫ ꯈꯔ ꯃꯉꯥꯎ ꯊꯤꯔꯕꯁꯨ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩ꯫ ꯇꯧꯒꯦ ꯈꯟꯈꯤꯕꯗ ꯇꯧꯗꯅ ꯇꯣꯛꯇꯦ, ꯍꯣꯠꯅꯒꯦ ꯈꯟꯈꯤꯕꯗ ꯂꯦꯝꯅ ꯊꯥꯗꯦ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯂꯥꯏꯔꯤꯛ ꯑꯁꯨꯝ ꯄꯥꯔꯝꯕꯗꯒꯤ ꯐꯣꯟꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯦꯁꯦꯖ ꯑꯃ ꯏꯔꯤ꯫ ꯁꯣꯝꯗ ꯂꯟꯆꯥꯗꯤ ꯐꯣꯟꯗꯨ ꯅꯦꯠ ꯑꯣꯐ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯀꯅꯥꯒꯤ ꯃꯦꯁꯦꯖ ꯂꯥꯛꯂꯝꯒꯅꯤ ꯍꯥꯏꯕ ꯍꯟꯅ ꯌꯦꯡꯂꯨꯗꯦ꯫ ꯄꯨꯡ 10:30 ꯇꯥꯔꯛꯄꯗ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯅꯦꯠꯇꯨ ꯑꯣꯟ ꯇꯧꯔꯒ ꯋꯥꯆꯞ ꯆꯪꯂꯨꯕꯗ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯊꯣꯏꯕꯤꯒꯤꯁꯨ ꯌꯥꯎꯔꯝꯕꯗꯨꯗ ꯍꯥꯟꯅ ꯆꯪꯉꯤ꯫ ꯄꯨꯡ 9 ꯑꯗꯥꯏꯋꯥꯏꯗ ꯊꯥꯔꯛꯂꯝꯕ ꯃꯦꯁꯦꯖꯅꯤ꯫ ꯇꯥꯃꯣꯂꯥꯟ, ꯃꯇꯝ ꯍꯥꯡꯕ ꯂꯩꯔꯗꯤ ꯁꯤꯒꯤ ꯑꯟꯁꯔꯁꯦ ꯑꯝꯇ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯌꯨ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ꯫ ꯄꯨꯡ 9:30 ꯑꯗꯥꯏꯋꯥꯏꯗꯨꯗ ꯑꯃꯨꯛ ꯇꯥꯃꯣꯂꯥꯟ, ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯑꯣꯏꯔꯒꯗꯤ ꯍꯣꯔꯦꯟ ꯇꯥꯃꯣꯅ ꯂꯣꯏꯔꯒ ꯇꯥꯛꯄꯤꯔꯁꯨ ꯌꯥꯅꯤꯌꯦ꯫ ꯂꯟꯆꯥ ꯋꯥꯆꯞꯇꯨ ꯈꯨꯗꯛꯇ ꯕꯦꯛ ꯆꯠꯂꯒ ꯊꯣꯏꯕꯤꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯍꯜꯂꯣ ꯊꯣꯏꯕꯤ꯫ ꯊꯣꯏꯕꯤꯗꯤ ꯂꯟꯆꯥꯒꯤ ꯀꯣꯜ ꯉꯥꯏꯅ ꯉꯥꯏꯅ ꯇꯨꯝꯊꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯐꯣꯟ ꯄꯥꯏꯈꯠꯂꯛꯂꯤꯕꯗꯨ ꯃꯤꯠꯁꯨ ꯐꯖꯅ ꯁꯤꯡꯕ ꯅꯠꯇꯦ, ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯑꯆꯤꯛꯄ ꯄꯨꯡꯐꯝ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯈꯨꯝꯂꯛꯄꯗꯨꯗ ꯂꯟꯆꯥ ꯃꯁꯥꯗꯨ ꯈꯤꯇꯪꯗꯤ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗ꯭ꯔꯤ꯫ ꯈꯖꯤꯛ ꯈꯧꯗꯦꯝꯂꯒ ꯊꯣꯏꯕꯤ, ꯅꯪꯒꯤꯁꯦ ꯃꯦꯁꯦꯖ ꯂꯥꯛꯄ ꯎꯍꯧꯗ꯭ꯔꯦꯅꯦ, ꯅꯪꯒꯤ ꯑꯟꯁꯔꯗꯣ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯒꯦ꯫ ꯊꯣꯏꯕꯤꯗꯨ ꯃꯃꯤꯠ ꯎꯏꯅ ꯎꯏꯅ ꯉꯥꯡꯂꯤꯕꯅꯤ꯫ ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯃꯣꯂꯥꯟ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯕ ꯉꯥꯏꯔꯝꯕꯅꯤ, ꯑꯗꯣ ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ꯫ ꯃꯤꯠ ꯁꯤꯡꯉꯨꯁꯦ, ꯍꯧꯖꯤꯛ ꯇꯥꯛꯄꯤꯒꯦ꯫ ꯍꯌꯦꯡ ꯑꯣꯏꯅ ꯇꯥꯛꯄꯤꯔꯣ꯫ ꯍꯣꯏ ꯍꯣꯏ, ꯂꯥꯏꯔꯤꯛꯇꯣ ꯂꯣꯏꯁꯤꯜꯂꯕꯣ ꯅꯪꯅ ꯇꯨꯝꯃꯤꯗꯨꯕꯣ? ꯂꯣꯏꯁꯤꯟꯗ꯭ꯔꯤ꯫ ꯂꯣꯏꯁꯤꯜꯂꯨꯗꯅ ꯑꯗꯨꯗꯤ꯫ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯃꯃꯥꯡꯗ ꯉꯥꯡꯂꯤꯕꯅꯤ꯫ ꯗꯤ ꯍꯥꯏꯔꯒ ꯃꯆꯤ ꯂꯦꯡꯗꯕ ꯃꯥꯟꯕꯗꯨꯗ ꯂꯟꯆꯥꯅ ꯑꯃꯨꯛ ꯊꯣꯏꯕꯤ, ꯇꯥꯕ꯭ꯔꯣ? ꯂꯥꯏꯔꯤꯛ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯃꯣꯃꯤ꯫ ꯇꯥꯕ꯭ꯔꯣ ꯊꯣꯏꯕꯤ? ꯍꯟꯗꯛꯃꯨꯛꯇꯤ ꯂꯟꯆꯥꯅ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯅ ꯀꯧꯔꯛꯄꯗꯨꯗ
ꯊꯣꯏꯕꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠꯇꯨ ꯈꯔ ꯁꯤꯡꯕꯒꯨꯝ ꯇꯧꯏ꯫ ꯇꯟꯗꯦ ꯃꯥꯟꯗꯦ ꯍꯧꯒꯠꯂꯒ ꯆꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯇꯞ ꯇꯞ ꯄꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯈꯨꯠ ꯅꯥꯝꯃꯅ ꯅꯥꯀꯣꯡꯗ ꯐꯣꯟꯗꯨ ꯄꯥꯏꯔꯤ꯫ ꯋꯥꯈꯜꯗꯤ ꯇꯥꯕ ꯅꯠꯇꯦ꯫ ꯂꯟꯆꯥꯅ ꯑꯃꯨꯛ ꯇꯞꯅ "ꯊꯣꯏꯕꯤ." ꯊꯣꯏꯕꯤ ꯍꯟꯗꯛꯃꯨꯛꯇꯤ ꯂꯟꯆꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯕꯒꯨꯝ ꯃꯃꯤꯠ ꯂꯥꯎꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗ ꯅꯞꯂꯒ ꯄꯥꯏꯔꯝꯕꯗꯨ ꯈꯔ ꯆꯠꯊꯣꯛꯂꯒ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ꯫ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯔꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯋꯥꯍꯪ ꯍꯪꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯤꯍꯨꯜ ꯑꯗꯨꯁꯨ ꯃꯁꯤꯡ ꯍꯦꯟꯕꯒꯨꯝ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯕ ꯍꯧꯔꯛꯏ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯂꯟꯆꯥꯅ ꯑꯃꯨꯛꯁꯨ ꯇꯞꯅ "ꯇꯥꯕ꯭ꯔꯣ?" ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯒꯨꯟ ꯂꯩꯃꯟꯈ꯭ꯔꯦ꯫ ꯆꯥꯎꯔꯞ ꯇꯧꯅ ꯇꯞꯅ ꯃꯦꯡꯅ ꯅꯥꯀꯣꯡꯗ ꯅꯨꯡꯉꯥꯏꯕ ꯄꯤꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯃꯣꯏꯗꯁꯨ ꯍꯥꯏꯐꯝꯗꯤ ꯈꯪꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯍꯜꯂꯤ꯫ ꯃꯁꯥꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯣꯟꯕ ꯃꯇꯨ ꯑꯃꯅ ꯊꯦꯡꯂꯛꯄꯗ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯐꯥꯎꯕꯒꯨꯝ ꯍꯛꯆꯥꯡꯗ ꯐꯥꯎꯏ꯫ ꯍꯛꯆꯥꯡꯗꯒꯤ ꯃꯅꯨꯡ ꯌꯧꯗꯨꯅ ꯊꯃꯣꯏꯗꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯐꯥꯎꯍꯜꯂꯤ꯫ ꯊꯣꯏꯕꯤꯗꯤ ꯏꯊꯛ ꯊꯀꯠꯈ꯭ꯔꯦ꯫ ꯇꯥꯏ." "ꯃꯤꯠ ꯁꯤꯡꯉꯕꯣ ꯅꯪꯕꯣ?" "ꯂꯥꯏꯔꯤꯛꯇꯤ ꯂꯣꯏꯁꯤꯜꯂꯕꯣ?" "ꯂꯣꯏꯁꯤꯜꯂꯤ." "ꯀꯥꯡꯈꯜꯗꯤ ꯊꯥꯔꯕꯣ?" "ꯊꯥꯗ꯭ꯔꯤ." "ꯊꯥꯔꯣ." "ꯍꯣꯏ." ꯂꯟꯆꯥꯁꯨ ꯀꯣꯜꯗꯨ ꯊꯝꯗꯦ꯫ ꯊꯣꯏꯕꯤꯁꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯀꯥꯡꯈꯜ ꯑꯗꯨ ꯊꯥꯅꯕ ꯍꯣꯠꯅꯩ꯫ ꯐꯣꯟꯁꯨ ꯅꯥꯀꯣꯡꯗꯒꯤ ꯂꯧꯊꯗꯦ꯫ ꯊꯝꯂꯒꯦ ꯍꯥꯏꯕꯁꯨ ꯍꯥꯏꯅꯗꯦ꯫ ꯋꯥꯔꯤ ꯃꯈꯥꯁꯨ ꯇꯥꯅꯗꯦ꯫ ꯂꯣꯏꯔꯦ ꯍꯥꯏꯕꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯐꯣꯟꯗꯨꯗꯤ ꯑꯗꯨꯃꯛ ꯄꯥꯏꯅꯔꯤ꯫ ꯎꯟꯍꯤ ꯆꯦꯟꯕ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠꯅ ꯌꯩꯔꯛꯄꯗ ꯈꯜꯂꯝꯕ ꯋꯥꯈꯜ ꯄꯨꯝꯕ ꯅꯨꯡꯁꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤꯕꯗ ꯂꯟꯆꯥ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯒ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯋꯥꯈꯜꯅ ꯃꯪꯗꯨꯅ ꯂꯦꯞꯂꯤꯕꯗꯨ ꯁꯤꯐꯥꯏ ꯑꯃꯅ ꯀꯧꯔꯛꯄꯗ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯑꯣꯟꯊꯣꯔꯛꯄꯅꯤ꯫ "सर, आप ठीक है?" "हाँ हाँ, I'm fine. कोई चाहिए सर?" "No, no, I'm going to rest now." ꯁꯣꯝꯗꯅ ꯊꯣꯏꯕꯤꯗꯤ ꯍꯛꯆꯥꯡꯒꯤ ꯑꯋꯥꯕꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯐꯒꯠꯍꯟꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯋꯥꯕꯗꯤ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠꯅꯁꯨ ꯏꯪꯍꯟꯕ ꯉꯝꯗꯦ꯫ ꯋꯥꯈꯜꯗꯤ ꯏꯍꯥꯡ ꯍꯥꯡ ꯇꯨꯃꯤꯟꯅ ꯐꯥꯌꯔ ꯄ꯭ꯂꯦꯁ ꯃꯅꯥꯛ ꯑꯗꯨꯗ ꯑꯔꯥꯝ ꯆꯦꯌꯔ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯊꯣꯡꯅꯥꯎꯗꯒꯤ ꯍꯨꯠꯆꯤꯜꯂꯛꯄ ꯎꯟꯍꯤ ꯆꯦꯟꯕ ꯅꯨꯡꯁꯤꯠꯅ ꯍꯨꯝꯂꯛꯄꯗꯨꯗ ꯄꯤꯂꯝꯕ ꯁꯣꯜ ꯑꯆꯧꯕꯗꯨ ꯈꯖꯤꯛ ꯑꯃꯨꯛ ꯊꯥꯡꯒꯠꯂꯤ꯫ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯐꯣꯟꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯆꯪꯏ꯫ ꯂꯩꯔꯝꯂꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯄꯥꯔꯨꯗꯦ꯫ ꯁꯔꯆꯇ ꯆꯪꯗꯨꯅ ꯃꯤꯡ ꯑꯃꯈꯛ ꯊꯤꯔꯤ꯫ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯂꯟꯆꯥ ꯃꯩꯇꯩ꯫